Manipur gi hauzik oiriba phibam asida Thadou Inpi Manipurna apunba Manipur gi saktam ngaktuna Manipur gi ST lista niyom lana yausiliba any cookie tribes haiba wahai asi lokthokpam thoi haiba asi Achumba Waphamni haina mitai tribe union Mmtu na phongdorakli Mmtu gi organization secretary takhelambam parijatna ngasi thokpa cherol amada Thadou Inpi Manipurna apunba Manipur miyamgi apambada mitop khandokpagi thabak NRC chatna hanba logi wangmada mitop changlakpa thingba FMR gi matangda lauriba phirep amadi chingda drug ke business amadi popi thabat thingbagi laurakliba phirepu taramna oklakli British India na kumjali singamaga chanipan marfudra mathoida phongba scheduled tribe ke lista maitai scheduled tribe lista yawi makha tarakpa lisingamaga chamapan kun mathoida Assam province primitive tribe ki list phongbada maitaina serial number 1 da yauki list asida khongsai singbusu ST list da yawba thengnei makha tarakpa kumja listing amaga chamapan kunthra ma thoida tribe taramari khangatpadasu maitaina serial number 1 da adumak laiki hauzik maitaina Indian Constitution ge article 342 clause 1 gi makhada ST list da yawba haiba si restoration tawbagi wafamni Maitaina ST da restoration tawbada kanagumba kanglup furup amatana yetpagi hak leite Maitai singi sentiment pumna magna ikai khumna pham thoi Maitai singi lifeform land ritual place singda maming onthokuna khubam muthat na bahotna baga loinana khundasan ba asi kanglup amatana tawroidabani Manipur da mitop lakayana logi wangmada changsilaktuna khundasanduna laisilariba asi laingakna leblakpa best year amada yumfam oiraga mitop singasi masa gi maramda halankibada pumnamakna yapfam thoi mitop khandokpagi best year asi yumthangnaba Assamda 1971 oirambadagi 1951 da onthoki the Protection of Manipur People's Bill 2015 dasu Manipur gi oina best year asi 1951 oigani haina pali masina maram oiraga lengakna leplakpa best year amada community khudingmakna saugatminasi tangdu laitadana lairiba Manipur da santi purakna bahotnabada pukjal sengba thamoi sengna kanglup khudingmakna firep lawfam thoi haina phongdorakli